ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯎꯕ ꯆꯥꯎꯕꯤ ꯚꯨꯠ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯩꯃ ꯀꯧꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯃ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯆꯦ, ꯉꯥꯁꯦ ꯃꯆꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯉꯥꯗꯨ ꯌꯦꯡꯉꯨ." ꯂꯩꯃꯁꯨ ꯉꯥꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯂꯩꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯂꯤꯕ, ꯈꯨꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯝ ꯃꯣꯛꯄꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ." ꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯏꯆꯦ ꯍꯣꯏꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ꯫ ꯑꯗꯨ ꯏꯆꯦ, ꯑꯩꯒꯤ ꯉꯥꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ." "ꯂꯧꯔꯣ, ꯂꯨꯄꯥ 2 ꯈꯛ ꯄꯤꯔꯝꯃꯨ." "ꯍꯣꯏ ꯏꯆꯦ." ꯂꯩꯃ ꯁꯦꯡꯒꯥꯎꯗꯒꯤ ꯂꯨꯄꯥ 2 ꯂꯧꯊꯣꯛꯇꯨꯅ ꯆꯥꯎꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕꯤ ꯂꯩꯃꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ, "ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯔꯕꯁꯨ ꯂꯩꯃꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦ꯫ ꯑꯩꯒꯤꯅ ꯏꯆꯥꯅꯨꯄꯥ 3 ꯄꯣꯛꯄꯕꯨ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ." ꯂꯩꯃꯁꯨ ꯉꯥꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯕꯨ ꯎꯕꯗ, "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯂꯩꯕꯥꯛꯇꯨ ꯏꯃꯥ ꯇꯧꯔꯒꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤꯅꯦ ꯅꯪꯕꯣ, ꯄꯣꯊꯥꯔꯣꯅꯦ." "ꯏꯃꯥ, ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯗꯣ ꯏꯃꯥ, ꯉꯥꯗꯨꯕꯨ ꯀꯅꯥꯒꯤꯅꯣ?" "ꯏꯆꯥ ꯄꯤꯖꯅꯤꯡꯗꯨꯅꯅꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯆꯠꯇꯨꯅ ꯂꯩꯔꯨꯔꯤꯕꯅꯤ. ꯉꯥꯁꯦ ꯑꯝꯇ ꯁꯦꯝꯃꯨ. ꯏꯃꯥꯅꯦ ꯏꯆꯥ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯑꯃꯨꯛꯇ ꯊꯣꯡꯒꯦ." "ꯍꯣꯏ ꯏꯃꯥ." ꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯉꯥꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯂꯩꯃ ꯉꯥ ꯑꯗꯨꯕꯨ ꯐꯖꯅ ꯊꯣꯡꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯑꯦꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ." ꯇꯣꯝꯄꯣꯛ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯕꯒ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯅꯣ ꯏꯟꯖꯥꯡꯁꯤꯗꯤ?" "ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯏꯟꯁꯥꯡꯗꯨꯕꯨ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯏ. ꯏꯃꯥꯅꯕꯨ ꯊꯣꯡꯉꯕꯗꯤꯅꯦ, ꯆꯝꯊꯣꯡ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯍꯥꯎꯏ. ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ, "ꯇꯣꯝꯄꯣꯛ, ꯏꯆꯥꯗꯤ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯗꯅ, ꯏꯃꯥ ꯏꯃꯨꯡꯗꯒꯤ ꯐꯤ ꯑꯀꯪꯕ ꯂꯧꯊꯣꯛꯎꯒꯦ. ꯑꯗꯨꯒꯅꯦ ꯍꯣꯡꯗꯣꯛꯅꯕ. ꯆꯣꯠꯅ ꯏꯃꯨꯡ ꯆꯪꯕꯗ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯆꯥꯒꯤ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯏꯪꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯂꯩꯃꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯣ. ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯒ ꯅꯪꯕꯨ ꯀꯧꯔꯛꯀꯦ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯃꯆꯥꯕꯨ ꯀꯧꯕ ꯆꯪꯉꯛꯏ꯫ "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ. ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ." ꯂꯩꯃꯅ ꯀꯧꯔꯕꯁꯨ ꯇꯣꯝꯄꯣꯛꯇꯤ ꯇꯥꯔꯝꯗꯦ꯫ ꯃꯆꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯂꯩꯃ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯁꯥꯗꯨ パꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯇꯣꯝꯄꯣꯛꯇꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯃꯁꯥꯁꯤꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯃꯥꯏꯕ ꯀꯧꯔꯨꯒꯗꯕꯁꯨ ꯂꯥꯞꯄꯤ." ꯂꯩꯃ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯂꯧꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯞꯂꯝꯃꯤ꯫ ꯂꯩꯃ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯂꯝꯗꯦ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯣꯝꯄꯣꯛꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯃꯥꯗ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯂꯩꯃꯗꯤ ꯃꯆꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫
Nahan makhaidi ngana halakpan. Ngasidi thengla phawbada halakte. Kaidoba yauraba zatnone. Aibu asai phawbada yenglusirane. Adumna khanduna leiringaida Tongpokki marup Amujau adu hathu leimagi manakta laklami. Leima Amujau ubada. Amujau, nang laklibra? Nangi marup tudine haujuk phawba halaktrine. Indomcha, marup Tongpokto aikhoida nupi ama puraktuna leihori. Marup Tongpokna Indomcha pakhalamani. Amukta hairucho haiduna haiba laklibani. Leima harauna. Ha, icha Tongpokpu nupi ama puduna lakli haiba. Amujau, aikhoi Tongpokna purakliba nupi machadudi masak matawdi kamai tawi. Mamingna kari kawi. Indomcha, mamingbudi thajamanbi kawi. Masakti haidana kanadre. Indomcha, khulsida madawna phajaba mawamta yaudi. Imung manungshu yam nungai hai. Adudi Indomcha ay amuk chatnaba tawragi. Asomdasu aibu ngairamani. Hoi, chalo. Indomcha sune hayeng oina laagi. Asumna hainaduna Amujau su chatkirami leimadi machana mamo purakle tabada yamna harauzarami. Mathangi numitni leimadu lekaigi mau khara hauduna mamobu laubu chatlami. Mau amana. Ije, nangi namau nupi sidi masak po thokna phajakre. Aikhoi Tongpokse nupi thibagadi yam hairiponi ne. Leima nuklaga. Haisu haibani aigi imause masak po thokna phajakre. Asumna nuktuna wari sanarami leimana lekaigi ahal ahum nupi chenbagi paw haidokpa tharami. Nupi mayumna su nganna thilaknaba hairami asumna chak anna thongduna pizaraga nganna thilami. Thajamanbi hoigi imungdu sel pai haiduna ngakchau thiklami. Thajamanbi mama asangbido machagi manakta changlaktuna sauna asumna hairai. Nang aikhoina haibada laudaduna nupaduda chelaba natro. Phari ne warasu wai haina hairakpa yara. Nupa mayumgi misingdo asangbigi matawduda makhoi masal amana amade yengnarami. Maw amana maga phaminariba maw amada asumna hairami. Kainoni makhoi mamasibo. Ngangningba jainingba leiragasu aikhoi chakhraba matungda ngangba jaiba yai. Makhoigi imungse sel pairabasu mayamga manaba imung oiramgadaba mandeda. O aduni machanupisi Tongpokta leibadi maraiba phabani. Ngausin phaisinaba angangsu nate. Gyan tabada khulasidasu hainaribani. Asumna mausing adu makhoi masel onsin aduna wari sanarami. Chatlamdagi matam yauraduna leimadu mamaugi manakta changduna sengaudagi lupa manga chapi ama lauthokduna lupa manga do mamauda piduna asumna hairami. Imagi thajamanbi sese sinane namanabi mayamga ngamuk chamino. Ima yarani laushilune imana nushiduna pibani. Thajamanbi su laushilami leima wa makha amuk tarai. Inemna imaubu yamna thuna lauba lakadawribani. Adudi aikhoi amuk chatnanaba tawrage ko. Ase haiduna leima hoisu chatkirami. Nupa mayumgi mi hek chatkibaga asangbido machinda kabuk pokpadawna hekta poktarai. Imana nangonda nupado pamde haiduna kayarak hana haikiba natro. Ha, maduda nangna imana haiba sukyamna laujibasi karigino haibanida. Lairaba nupa aduga leiraga nangbu kayam nungaidawrige. Ima, lairagere ina khungera. Nungshiba haibasidi nungsibani. Ima hoibu aikhoigi matamse kanduna lakpro. Machinse kayada khumibano yengoni hemase. Machinase khubaksina thajilakani nang. Tanja aduda thajamanbigi mapa angausu changai angauna. Yare mamato. Migi mamangda ai ikai ko. Masana pami haiduna chatkhrabani. Angauna ngangbadagi asangbisu tumil laikhirami. Asumna numit kharani haukhirami. Numit aphaba mayengduna thajamanbiga Tongpokkasu chawna luhongrami. Mathangi ayukni. Leimana haugalakpada thajamanbidi haugatlamdri. Leimasu mamobo amuk ngairudana thabaksing adu loisilami. Phana thenglaba phawbada thajamanbiga Tongpokkadu haugatlamde. Leima wakhalda asumna khalami. Karinune hauchik phawba haugalaktrisibo. Asibu masaga ngamdraba jala. Irujabasu loirabani. Chakse ai oina thongdokpiruragi. Asi khanna leimadu chakhumda changduna chak thonglami. Chakto loiraba phawbada macha mamau adu haugatlamde. Leimasu thengna phawba haugattabaduda hongdokloge khanduna macha mamaugi kagi thongjiladuda leptuna macha mamaubu kaurami. Tongpoksu mamana kaubududa mikap thokladuna mapanda thoklai. Ima kaidorage. Noibu haugalone thengini he. Imana chakal oina loirabani. Imaudusu haudokkpirao. Hoima. Leimasu chatkre Tongpoksu moigi kada changai.
ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯌꯥꯝꯅ ꯇꯟꯅ "ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ? ꯍꯧꯒꯠꯂꯣ, ꯃꯇꯝꯁꯦ ꯊꯦꯡꯉꯤ, ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯔ ꯃꯥꯜꯂꯦ." "ꯑꯁ ꯅꯨꯄꯥ, ꯑꯩ ꯉꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯑꯃꯨꯛ ꯇꯨꯝꯃꯨ ꯀꯩꯗꯧꯔꯒꯦ?" ꯊꯥꯖꯃꯥꯟꯕꯤꯗꯨ ꯌꯥꯝꯅ ꯇꯟꯅ ꯍꯧꯒꯠꯂꯛꯏ, ꯃꯆꯜ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯒꯤ ꯁꯔꯨꯛ ꯊꯤꯕꯤꯔꯛꯑꯣ, ꯆꯥꯔꯒꯦ." ꯂꯩꯃ ꯃꯃꯧꯗ ꯌꯦꯡꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯔꯨꯒ ꯂꯨꯖꯔꯕ꯭ꯔꯣ?" "ꯂꯨꯗ꯭ꯔꯤ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯄ ꯑꯣꯏꯅ ꯂꯨꯔꯒꯦ, ꯑꯁꯨꯛ ꯏꯪꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯏꯔꯨꯖꯔꯒ ꯆꯥꯛ ꯆꯥꯕꯒ ꯉꯝꯃꯔꯣꯏ." ꯂꯩꯃ ꯃꯃꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯂꯩꯃꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯊꯤ꯫ ꯆꯥꯛ ꯑꯗꯨ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ, "ꯏꯃꯥ, ꯆꯒꯨꯝꯁꯦ ꯏꯃꯥ ꯁꯦꯡꯖꯤꯟꯕꯤꯍꯧꯔꯣ, ꯀꯣꯜꯁꯤꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯦꯡꯉꯒꯦ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯩꯃꯅ ꯂꯨꯈꯥꯛ ꯆꯈꯨꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯂꯩꯃꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯊꯥꯖꯃꯥꯟꯕꯤꯅ ꯏꯟꯁꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯃꯃꯥꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯩꯃꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯏꯅꯦꯝꯒꯤ ꯊꯥꯖꯃꯥꯟꯕꯤ, ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ." "ꯏꯃꯥ, ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯍꯛꯆꯥꯡꯁꯦ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ, ꯍꯧꯖꯤꯛ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯃꯔꯣꯏꯗ." ꯇꯣꯝꯄꯣꯛꯁꯨ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯄꯣꯠꯅꯣ, ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣꯕ, ꯏꯃꯥ ꯀꯣꯛ ꯊꯥꯒꯠꯄꯤꯔꯨꯔꯣ, ꯅꯃꯧ ꯅꯨꯄꯤꯁꯦ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯂꯩꯃ ꯇꯞꯅ, "ꯍꯣ, ꯏꯃꯥ ꯊꯣꯡꯉꯨꯔꯒꯦ." ꯂꯩꯃꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ, "ꯅꯨꯄꯥ, ꯑꯩ ꯅꯈꯣꯏ ꯅꯃꯥꯁꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ, ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤ, ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯥꯍꯜꯂꯤꯕꯅꯤ." "ꯅꯨꯄꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯄꯣꯊꯥꯔꯣ ꯀꯩꯗꯧꯔꯒꯦ?" "ꯍꯣꯏ ꯅꯨꯄꯥ." ꯊꯥꯖꯃꯥꯟꯕꯤꯁꯨ ꯇꯨꯝꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯑꯃꯨꯛ ꯎꯞꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯃꯥ, ꯏꯟꯖꯥꯡꯁꯤꯕꯨ ꯃꯍꯤ ꯉꯥꯛꯇ, ꯁꯤꯕꯨ ꯀꯔꯤ ꯏꯟꯖꯥꯡꯅꯣ? ꯍꯥꯎꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ, ꯁꯤꯗꯤ ꯏꯃꯥ ꯍꯦꯛ ꯆꯥꯎ." "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯃꯥ ꯍꯥꯎꯅ ꯊꯣꯡꯂꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯅ ꯊꯣꯡꯂꯤꯕꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯣ." "ꯑꯁ, ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯇꯕꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯏꯃꯥ? ꯏꯃꯥ ꯍꯣꯏꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯈꯪꯉꯣꯏ, ꯆꯥꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗꯣꯏꯅꯣ?" ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯍꯣ, ꯀꯩꯗꯧꯅꯔꯒꯦꯕ ꯑꯃꯨꯛ ꯏꯁꯧ ꯂꯪꯅꯔꯛꯏꯗꯨꯕꯣ? ꯑꯁ, ꯏꯃꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ, ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯇꯕꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯣꯏ ꯅꯃꯥꯁꯦ ꯃꯕꯨꯛ ꯑꯃ ꯇꯧꯋꯦꯅ, ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯗꯅꯕ ꯍꯥꯎꯇꯅ ꯊꯣꯡꯂꯤꯕꯅꯤ. ꯑꯄꯣꯛꯄ ꯃꯆꯥꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯕ ꯃꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ?" "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯈꯟꯈꯤꯕ ꯂꯩꯇꯦꯅꯦꯍꯦ, ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤꯕꯅꯤꯅꯦ." "ꯌꯥꯝ ꯈꯜꯂꯝꯃꯅꯤ ꯏꯃꯥꯅ, ꯏꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗೋ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ." ꯇꯣꯝꯄꯣꯛꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯇꯥꯍꯟꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯠꯇꯦ, ꯏꯃꯥꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯆꯥ ꯅꯃꯧꯕꯨ ꯌꯣꯜꯂꯒ ꯏꯃꯥꯅ ꯇꯣꯡꯖꯔꯤꯕꯁꯤꯅ ꯀꯔꯤꯅꯣ?" "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯁꯦ ꯏꯃꯥꯅ ꯊꯥꯕꯨꯡ 19 ꯄꯨꯗꯨꯅ ꯄꯣꯛꯈꯤꯕꯅꯤꯅꯦꯍꯦ, ꯀꯔꯤꯒꯤ ꯏꯃꯥꯅ ꯏꯆꯥ ꯏꯃꯧꯕꯨ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯆꯥ ꯏꯃꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯅꯦꯝꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥ ꯈꯤꯇꯪ ꯍꯥꯏꯔꯨꯔꯗꯤ ꯀꯞꯁꯤꯟꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨ ꯅꯨꯄꯥ, ꯉꯁꯤꯗꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯅꯨꯃꯤꯗꯥꯡꯗꯣ ꯑꯥꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯄꯥꯎ ꯊꯥꯔꯛꯑꯝꯕꯅꯦ, ꯑꯥꯗ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯀꯞꯆꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫
ꯇꯣꯝꯄꯣꯛꯁꯨ ꯊꯕꯛꯀ ꯆꯠꯇꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈꯤ꯫ ꯂꯩꯃ ꯃꯆꯥ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯁꯣꯟꯖꯍꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯀꯞꯂꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯥꯖꯃꯥꯟꯕꯤꯒꯅ ꯆꯠꯈꯤꯕꯗꯨ ꯃꯧ ꯈꯔꯅ ꯎꯔꯝꯃꯤ꯫ ꯃꯧ ꯈꯔꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯥꯗꯒꯤꯁꯤꯕꯨ ꯇꯣꯝꯄꯣꯛ ꯅꯠꯇ꯭ꯔꯣ? ꯑꯃꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣ ꯃꯥꯅꯦ ꯃꯥꯅꯦ, ꯇꯣꯝꯄꯣꯛꯀ ꯃꯥꯒꯤ ꯅꯨꯄꯤꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯖꯥꯠꯅꯣ? ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ, ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯝꯄꯣꯛꯁꯦ ꯃꯌꯨꯝꯗ ꯇꯣꯏꯅ ꯄꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯇꯣꯝꯄꯣꯛꯇꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯆꯦ ꯂꯩꯃꯗꯣ ꯃꯆꯥ ꯃꯃꯧ ꯆꯪꯗꯅ ꯑꯣꯠꯄꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯆꯦ ꯂꯩꯃꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤ꯫ ꯉꯟꯇꯥꯅ ꯏꯇꯩꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯑꯁꯦ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯝꯄꯣꯛꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯐꯅ ꯐꯔꯝꯕꯅꯤ꯫ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯟꯈ꯭ꯔꯦ꯫ ꯈꯪꯗꯦꯗ, ꯃꯧꯒ ꯊꯤꯒꯗꯕ ꯀꯤꯕꯨ ꯀꯤꯔꯦꯗ ꯃꯣꯏ ꯑꯁꯤꯒꯨꯝꯕꯁꯦ ꯎꯕꯗ꯫ ꯍꯣ ꯀꯤꯔꯦ, ꯃꯣꯏꯁꯨ ꯃꯆꯥ ꯌꯥꯎꯔꯛꯈꯤꯅꯤꯗꯅ, ꯑꯗꯨꯗ ꯑꯃꯨꯛꯅꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ, ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯇꯣꯝꯄꯣꯛꯀ ꯊꯥꯖꯃꯥꯟꯕꯤꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯂꯩꯃꯁꯨ ꯃꯆꯥ ꯃꯃꯧꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯦꯟꯖꯗꯅ ꯀꯞꯂꯝꯃꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯍꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯃꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯂꯤ꯫ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯥꯎꯕ ꯆꯥꯎꯕꯤ ꯕꯨꯠ ꯑꯅꯤꯗꯨ ꯎꯊꯛꯇ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯕꯅ, ꯕꯨꯠ ꯆꯥꯎꯕꯤ, ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯛ ꯐꯖꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯈ꯭ꯌꯥꯠꯀꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯂꯤꯕ, ꯅꯃꯤꯠꯇꯨꯅ ꯇꯣꯡꯂꯥꯎ ꯂꯥꯎꯔꯤꯕ, ꯑꯩꯗꯤ ꯅꯪꯁꯦ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ꯫ ꯆꯥꯎꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯕꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯛ ꯐꯖꯕꯗ ꯆꯥꯎꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯕꯁꯤꯁꯨ꯫ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ? ꯌꯥꯏꯌꯦ, ꯆꯠꯂꯨꯁꯤ꯫ ꯑꯩꯁꯨ ꯀꯣꯏꯕꯗꯣ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯆꯥꯎꯕ ꯆꯥꯎꯕꯤ ꯕꯨꯠ ꯑꯅꯤꯗꯨ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯂꯛ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯩꯃꯅ ꯀꯞꯂꯤꯕꯗꯨ ꯆꯥꯎꯕ ꯆꯥꯎꯕꯤ ꯕꯨꯠ ꯑꯅꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ, ꯆꯥꯎꯕ, ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤ ꯅꯪꯁꯨ ꯇꯥꯕ꯭ꯔꯣ? ꯆꯥꯎꯕꯁꯨ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯇꯥꯏꯅꯦ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯕ ꯑꯍꯤꯡꯁꯤꯗ ꯀꯞꯄꯤꯁꯤꯕꯣ? ꯆꯥꯎꯕ, ꯀꯞꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯁꯤ꯫ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯁꯦ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯒ ꯆꯥꯎꯕꯤꯒꯗꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯃꯅ ꯀꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯒ ꯆꯥꯎꯕꯤꯒꯗꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯞꯂꯤꯁꯤꯕꯣ? ꯂꯩꯃꯗꯨ ꯀꯞꯂꯝꯕꯗꯒꯤ ꯆꯥꯎꯕꯤꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯆꯥꯎꯕꯒ ꯆꯥꯎꯕꯤꯒꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯆꯥꯎꯕꯤ ꯅꯣꯛꯂꯒ, ꯏꯃꯥ, ꯑꯩꯅ ꯆꯥꯎꯕꯤ ꯕꯨꯠ, ꯑꯗꯨꯒ ꯃꯥꯅ ꯆꯥꯎꯕ ꯕꯨꯠ꯫ ꯂꯩꯃ ꯉꯛꯅ, ꯀꯔꯤ? ꯅꯈꯣꯏ ꯑꯅꯤꯕꯨ ꯕꯨꯠꯅꯤ ꯍꯥꯏꯕ? ꯑꯩ ꯈꯪꯂꯦ, ꯑꯩ ꯈꯪꯂꯦ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯨꯔꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯏꯃꯥꯅ ꯀꯞꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯞꯂꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣই ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯂꯩꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯎꯕ ꯆꯥꯎꯕꯤ ꯑꯅꯤꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯆꯥꯎꯕꯤ ꯕꯨꯠ ꯑꯅꯤꯗꯨꯁꯨ ꯂꯩꯃꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯆꯥꯎꯕꯤ ꯕꯨꯠ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯆꯥꯎꯕ ꯆꯥꯎꯕꯤ ꯕꯨꯠ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯥꯎꯕꯤ, ꯑꯩꯈꯣꯏ ꯑꯅꯤꯅꯗꯤ ꯏꯃꯥꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯑꯝꯃꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ?
ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯒꯦ? ꯑꯩꯈꯣꯏꯗꯁꯨꯅꯦ ꯚꯨꯠ ꯅꯤꯡꯊꯧꯅ ꯍꯥꯞꯄꯤꯕ ꯃꯇꯤꯛ ꯃꯌꯥ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯆꯨꯝꯃꯤ, ꯚꯨꯠ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯚꯨꯠ ꯅꯤꯡꯊꯧꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯚꯨꯠ ꯅꯤꯡꯊꯧꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛꯇꯪ ꯍꯪꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯚꯨꯠ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨꯗ ꯚꯨꯠ ꯅꯤꯡꯊꯧꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯤ? ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯚꯨꯠ ꯃꯍꯥꯔꯥꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯅ ꯀꯧꯔꯛꯇꯅ ꯂꯥꯛꯇ ꯌꯥꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ꯫ ꯆꯥꯎꯕ ꯆꯥꯎꯕꯤ ꯚꯨꯠ ꯑꯅꯤꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯚꯨꯠ ꯅꯤꯡꯊꯧꯅ "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯗꯤ꯫ ꯐꯠꯇꯕ ꯋꯥꯔꯛꯄꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯔꯣꯏ꯫ ꯑꯩ ꯆꯠꯂꯒꯦꯀꯣ, ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯚꯨꯠ ꯅꯤꯡꯊꯧꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯇꯣꯝꯄꯣꯛꯀ ꯊꯥꯖꯃꯥꯟꯕꯤꯒꯁꯨ ꯊꯦꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯃꯅ ꯃꯆꯥ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯊꯦꯡꯃꯟꯈ꯭ꯔꯦꯅꯦꯍꯦ"꯫ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ, ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯔꯤꯁꯤꯕꯣ? ꯏꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯀꯣꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ?" "ꯏꯅꯦꯝꯒꯤ ꯊꯥꯖꯃꯥꯟꯕꯤ, ꯏꯅꯦꯝꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ"꯫ "ꯅꯨꯄꯥ, ꯅꯪ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯉꯥꯡꯕꯗꯣ ꯇꯥꯍꯧꯔꯣ, ꯑꯩꯗꯤ ꯇꯨꯝꯃꯨꯔꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖꯃꯥꯟꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯃꯤꯁꯤꯕꯣ? ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝ ꯑꯁꯦ ꯁꯥꯟꯇꯤ ꯂꯩꯔꯔꯣꯏ"꯫ ꯂꯩꯃ ꯃꯆꯥꯕꯨ ꯋꯥꯔꯧꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯗ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯕꯅꯤꯅꯦ"꯫ "ꯋꯥꯍꯩꯁꯦ ꯍꯥꯏꯅꯕꯗꯤ ꯏꯃꯥꯅ ꯁꯤꯟꯕꯅꯤ. ꯏꯃꯥꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯑꯁꯨꯝꯅ ꯊꯣꯛꯂꯝꯈꯤꯒꯗ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯥꯖꯃꯥꯟꯕꯤꯒꯗꯨ ꯀꯟꯅ ꯇꯨꯝꯂꯤ꯫ ꯆꯥꯎꯕ ꯆꯥꯎꯕꯤ ꯚꯨꯠ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯎꯕꯤꯅ "ꯆꯥꯎꯕ, ꯍꯧꯔꯁꯤ. ꯅꯪ ꯇꯣꯝꯄꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯀꯗꯕꯅꯤ"꯫ "ꯍꯣꯏ ꯆꯥꯎꯕꯤ, ꯑꯩ ꯇꯣꯝꯄꯣꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯉꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯇꯣꯝꯄꯣꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯂꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯇꯣꯝꯄꯣꯛꯀꯤ ꯍꯛꯆꯥꯡꯗ ꯍꯦꯛ ꯆꯪꯕꯒ ꯇꯣꯝꯄꯣꯛꯇꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯂꯛꯏ꯫ ꯅꯥꯀꯜꯗ ꯇꯨꯝꯂꯤꯕ ꯊꯥꯖꯃꯥꯟꯕꯤꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ "ꯍꯩ, ꯅꯨꯄꯤ, ꯇꯥꯔꯕ꯭ꯔꯣ? ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ"꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯁꯥꯎꯅ "ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ? ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯑꯗꯨꯒꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯨꯆꯣ"꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯕ? ꯅꯨꯄꯥ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯎꯅꯤ"꯫ "ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ. ꯉꯁꯤꯗꯤꯅꯦ ꯏꯃꯥꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯕ ꯌꯥꯔꯣꯏ. ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯃꯥꯗ ꯊꯕꯛ ꯇꯧꯍꯜꯂꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ"꯫ "ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯖꯗꯣꯏꯕ? ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔꯣ? ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯍꯦꯛ ꯇꯧꯔꯨꯔꯣ, ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤꯔꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯃꯥꯟꯕꯤꯗꯨ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯤ꯫ ꯇꯣꯝꯄꯣꯛ ꯁꯥꯎꯅ "ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗ? ꯍꯥ? ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯒꯥꯁꯤ ꯊꯧ ꯁꯥꯗꯕꯤꯗ ꯇꯨꯝꯃꯤꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯗꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯔꯕ꯭ꯔꯕ? ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯩ ꯁꯤꯕ ꯇꯥꯔꯦꯕ. ꯐꯨꯕꯗꯣ ꯑꯝꯇ ꯂꯦꯞꯄꯨ, ꯀꯩꯗꯧꯔꯒꯦ? ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯁꯥꯅ ꯈꯪꯅ ꯇꯧꯔꯨꯆꯣ ꯆꯠꯂꯣ"꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯔꯛꯀꯅꯤ ꯈꯟꯅ ꯌꯥꯝꯅ ꯇꯟꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯏ ꯇꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯌꯥꯝ ꯇꯟꯅ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯗꯨꯛ ꯃꯩꯔꯥ ꯀꯜꯂꯛꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯐꯨꯗꯕ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗꯒ ꯐꯨꯗꯅ. ꯃꯃꯥꯁꯤꯅ ꯏꯟꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ. ꯈꯪꯅꯤꯕ ꯍꯅꯨꯕꯤꯅ". ꯉꯁꯤꯗꯤ ꯂꯩꯃꯗꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
Madu ubada Laimadi ngakpana lori. Laima wakhalda khalli. Karinune? Aibu mangla taibangla. Kananabu tawramliba jana. Asi khanduna iru mai thajaduna chakhumda chak thongge haina changlakpada Thajamanbina chak thongba loiduna leirambadu ubada amuka hena ngakre. Laima mamauda yengduna. Inemgi Thajamanbi ngasidi imongna oina chak thongamedana. Thajamanbi sauraptawna hairai. Imana nachanupasida kaikino mayam ama haijindana. Ngasidi nachanupasina aibu phuredana. Nang yam phattaba hanubini nang. Thajamanbi inemdi tongpokta karisu haideni he. Hairamaroi. Ai loi khangjani. Itai inaw nungsinana leibasida imana kalaktana tawrido. Asuk yamna phattaba hanubisibu. Nangbu kari hanubino ba? Adumna tawdu erdine koksi khoyadro. Thajamanbina adumna hairingaida tongpok adu chakhumda phat changlaktuna Thajamanbida sauna yengduna sumna hairami. Nangna imada haidu kaino. Ai leiringaida nangna adumaina imada haibiyabro. Asi haiduna tongpokna Thajamanbigi mamaida khupakna thajilli. Thajamanbibu tongpokna phurami matawdu ubada laimana changsilaktuna macha mamobu khamtoklami. Imagi tongpok yarini nangbo imausi siba tare haibanini nangbo. Ima masigi nupise yam phattaba nupi. Mana yumsida hek lakpadagi yumse mathak makha olabani. Thajamanbisu mapuroibabu kibana manemgi tungda lotuna leirami. Tongpokna kaigino ha nangna imagi tungda lotlibidu kaigino thorola yam tuna thorola. Nupa ai lale matungda amu hana tawjarara. Ima namo imagi mafamda yam lankri. Namobu imana amuktadi ngakpi. Ngasi imongna wakhal tarakpase inem yamna nunghairi. Tongpok nang imauda amuk hana phuba yaroi ko. Numit kharani haujinkre Thajamanbidu tallabasu tanna mapuroibabu kibana nganta haugattuna mau amana tawgadaba mathau adu chap chana tawrami. Tongpokki hakchangdagi chawba but adu thoglakli. Chawbi buttuna Thajamanbigi hakchangda changlaga Thajamanbi haugattuna thabak lusilami. Tongpoksu mapanda thoglaktuna nupi kaino nangna tawridubo inkhra kansida karigi nganta haugalini thabak pumba imana mai tawjani nang tumlaga leiba yadro. Thajamanbi sauna kaino nupa nangna haidubo ahal oirabi ima asina thabak tawraga aikhoina tumduna kaidobagi leigadoribano. Nangsibu karamba mino nangbu hek pokliba nama phauba nungsiba masak khangdabra. Tongpok ngakna kaino nupi nangna hai mayamdo nangbu aigi nupi Thajamanbiduni ko. Ho mane ai haujitine wakhal tare aduna nupa nangsu wakhal tare aikhoi ani changduna imagi seba phajana tawsi. Thajamanbina hairibaduda tongpoksu wakhal taraklami. Numit asidagi Thajamanbiga tongpokana leimabu yamna luna tawrami. Leimasu macha mamaugi honglakliba mawong asida yamna harauzarami. Chawba chawbi but anidusu makhoi anigi mathau adu loirabada makhoigi leifam aduda halaktuna asumna hainarami. Chawbina chawba haujikti ibanina tawgadaba ithau adusu loina loirabanina mi phattaba khalaga akiya khangdo piraseba. Chawbana pirase mi phattaba singse aikhoi ani changduna laknarasi. Asi haiduna makhoi anidu nokminarami.